ꯇꯥꯟꯖꯥ ꯑꯗꯨꯗ ꯎꯔꯦ ꯃꯍꯥꯛꯀꯤ ꯗꯥꯆꯧꯕꯅ ꯈꯨ ꯀꯨꯟꯊꯗꯨꯅ ꯂꯩ ꯆꯕꯨꯜ ꯑꯃ ꯄꯥꯏꯗꯨꯅ "ꯊꯣꯏ, I love you." ꯅꯨꯄꯤ ꯑꯗꯣ ꯀꯞꯂꯗꯨꯅ ꯃꯉꯛ ꯑꯗꯣ ꯈꯖꯤꯛ ꯅꯣꯝꯂꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯄꯤꯕꯥꯒ ꯊꯣꯏꯒꯁꯨ ꯅꯨꯡꯉꯥꯏꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤ꯫ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯅꯤ꯫ ꯑꯩ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯂꯛꯀꯅꯤ꯫ ꯃꯄꯥꯟ ꯂꯝꯗꯒꯤ ꯍꯦꯗ ꯑꯣꯐꯤꯁꯔ ꯈꯔꯁꯨ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯩ ꯉꯥꯏꯔꯝꯂꯅꯨ꯫ ꯆꯥꯛꯇꯣ ꯉꯟꯅ ꯆꯥꯔꯒ ꯉꯟꯅ ꯄꯣꯊꯥꯔꯝꯃꯣ꯫ ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯒꯤ ꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯕꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯄꯤꯕꯥꯗꯣ꯫ ꯊꯣꯏ ꯑꯗꯨꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯕ ꯇꯨꯡ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤꯉꯩ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12:30 ꯇꯥꯁꯤꯜꯂꯛꯂꯦ꯫ ꯊꯣꯏꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯤꯕꯥꯁꯨ ꯍꯜꯂꯛꯇꯨꯅ "ꯊꯣꯏ, ꯇꯨꯝꯗ꯭ꯔꯤꯕꯣ?" ꯗꯗꯥ, ꯇꯨꯝꯊꯔ ꯃꯥꯜꯂꯦ." ꯁꯟꯗꯦ ꯅꯨꯃꯤꯠꯅꯤ꯫ ꯊꯣꯏꯅ ꯂꯩ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯎꯔꯦ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯂꯤꯕ ꯑꯗꯣ꯫ "ꯁꯥꯔ ꯄꯤꯕꯥꯕꯨ ꯂꯩꯈꯤꯕ꯭ꯔꯣ?" ꯅꯨꯄꯤ ꯑꯗꯨꯅ ꯍꯪꯂꯛꯄꯅꯤ꯫ ꯂꯩ, ꯍꯦꯛꯇ ꯀꯥꯈꯠꯄꯤꯔꯛꯑꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯣ ꯏꯃꯨꯡꯗ ꯄꯨꯔꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯂꯦ꯫ "ꯁꯤꯗ ꯐꯝꯕꯤꯌꯣ, ꯑꯩ ꯀꯧꯊꯣꯛꯆꯔꯛꯀꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯊꯛꯇ ꯀꯥꯈꯠꯈꯤ ꯊꯣꯏꯗꯣ꯫ "ꯗꯥꯆꯧꯕ, ꯃꯈꯥꯗ ꯃꯤ ꯂꯥꯛꯍꯧꯋꯦ." ꯍꯥꯏꯔꯝꯂꯒ ꯀꯤꯠꯆꯟꯗ ꯆꯪꯈꯤ꯫ ꯄꯤꯕꯥ ꯑꯗꯨꯁꯨ ꯀꯨꯝꯊꯔꯛꯂꯦ꯫ ꯅꯨꯄꯤ ꯑꯗꯣ ꯎꯕꯗ ꯁꯛꯐꯝ ꯈꯪꯍꯣꯡ ꯍꯣꯡꯈꯤ꯫ ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ?" "ꯗꯗꯥ, ꯑꯩ..." "ꯃꯈꯥ ꯇꯥꯕ ꯅꯪꯗꯦ." "ꯃꯈꯥ ꯇꯥꯒꯅꯣ, ꯆꯠꯂꯣ꯫ ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯇꯣ." "ꯌꯦꯡꯅꯤꯡꯕ ꯌꯦꯡꯅꯤꯡꯗꯕ ꯑꯗꯨꯅ ꯅꯪꯒꯤ ꯋꯥꯅꯦ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯅꯪꯒꯤ ꯁꯤꯗ ꯂꯥꯛꯅꯤꯡꯅ ꯂꯥꯛꯄꯗꯤ ꯅꯠꯇꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯃ ꯎꯍꯜꯂꯤ꯫ ꯄꯤꯕꯥꯗꯣ ꯉꯛꯅ "ꯃꯇꯧ ꯀꯔꯝꯅ?" "ꯉꯛꯄ ꯄꯣꯛꯄ꯭ꯔꯥ? ꯈꯪꯅꯤꯡꯂꯕꯗꯤ ꯅꯦꯛꯁ ꯐ꯭ꯔꯥꯏꯗꯦ ꯑꯩꯈꯣꯏꯅꯤꯒꯤ ꯍꯥꯟꯅꯒꯤ ꯎꯅꯐꯝ ꯑꯗꯨꯗ ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯩꯅꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯁꯤꯜꯂꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯄꯤꯕꯥ ꯑꯗꯣ ꯃꯊꯥ ꯁꯥꯅ ꯐꯝꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ "ꯆꯠꯈ꯭ꯔꯕ ꯗꯥꯆꯧꯕ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯗ ꯎꯔꯦ ꯃꯍꯥꯛꯀꯤ ꯗꯥꯆꯧꯕꯅ ꯃꯊꯥ ꯁꯥꯅ ꯎꯪꯗꯨꯅ ꯐꯝꯂꯤꯕ ꯑꯗꯣ꯫ "ꯀꯩꯗꯧꯔꯒꯦ ꯗꯗꯥ?" ꯀꯩꯁꯨ ꯇꯧꯗꯦꯗ." ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯅꯤ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯗꯣꯔꯕꯦꯜ ꯑꯗꯨ ꯈꯤꯡꯂꯛꯏ꯫ ꯄꯤꯕꯥ ꯊꯣꯛꯈꯤꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯊꯣꯏ ꯑꯗꯨꯁꯨ ꯊꯣꯛꯂꯛꯏ ꯃꯍꯥꯛꯀꯤ ꯗꯥꯆꯧꯕꯒꯤ ꯇꯨꯡ ꯏꯟꯗꯨꯅ꯫ ꯎꯔꯦ ꯁꯅꯥꯅ ꯂꯦꯞꯂꯤꯕ ꯑꯗꯣ꯫ "ꯊꯣꯏ, ꯆꯥ ꯄꯨꯊꯣꯔꯛꯑꯣ." ꯑꯁꯥꯎꯕ ꯃꯇꯧ ꯎꯠꯇꯦ ꯄꯤꯕꯥꯗꯣ꯫ ꯍꯔꯥꯎ ꯁꯅꯥꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ꯫ "ꯁꯤꯗ ꯐꯝꯁꯦ." ꯊꯣꯏ ꯑꯗꯨꯁꯨ ꯀꯤꯠꯆꯟꯗ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ꯫ "ꯃꯤꯁꯇꯔ ꯄꯤꯕꯥ, ꯑꯩꯅ ꯍꯥꯏꯈꯤꯕ ꯑꯗꯨꯕꯨ..." ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯄꯤꯕꯥꯅ "ꯑꯩꯁꯨ ꯈꯪꯉꯦ, ꯂꯥꯛꯀꯦ ꯇꯧꯔꯝꯃꯤꯅꯦ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯦ ꯑꯁꯤꯗ ꯁꯥꯟꯅꯒꯨꯝꯁꯦ, ꯊꯣꯏꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯔꯣꯏ." ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯏ ꯑꯗꯨꯁꯨ ꯆꯥ ꯄꯨꯗꯨꯅ ꯊꯣꯔꯛꯂꯤ꯫ "ꯆꯥ ꯄꯥꯏꯁꯦ." "ꯍꯣꯏ, ꯑꯗꯣ ꯃꯦꯗꯥꯝ, ꯑꯩꯒꯤ ꯃꯤꯡ ꯁꯅꯥ." "ꯑꯣ, ꯑꯩꯒꯤꯅ ꯊꯣꯏ ꯀꯧꯋꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯗꯥꯆꯧꯕꯒꯤ ꯅꯥꯛꯇ ꯐꯝꯒꯦ ꯇꯧꯕꯒ ꯈꯪꯍꯧꯗꯦ ꯁꯅꯥꯅ ꯄꯤꯕꯥꯒꯤ ꯅꯥꯀꯜ ꯑꯗꯨꯗ ꯁꯠ ꯐꯝꯖꯤꯟꯈꯤ꯫ "ꯁꯥꯔ, ꯋꯥꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯁꯥꯟꯅꯕꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ꯫ ꯊꯣꯛꯅꯕ ꯇꯧꯔꯁꯤꯔꯥ?" "ꯑꯩ ꯒꯥꯔꯤꯁꯨ ꯂꯧꯊꯣꯛꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯦ ꯄꯤꯕꯥꯗꯣ꯫ ꯁꯅꯥꯅ ꯍꯩꯅꯗꯕ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ "ꯊꯣꯏꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯩꯗꯤ ꯃꯥꯟꯗꯦ." "ꯅꯠꯆꯗꯦ, ꯑꯔꯥꯞꯄ ꯈꯨꯜꯗꯒꯤꯅꯦ." "ꯑꯣ, ꯃꯥꯜꯂꯦꯕ ꯑꯩꯁꯨ꯫ ꯑꯗꯣ ꯂꯥꯏꯔꯤꯛꯇꯤ ꯀ꯭ꯂꯥꯁ ꯀꯌꯥꯐꯥꯎ ꯇꯝꯕꯤꯍꯧꯒꯦ?" ꯑꯩꯗꯣ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯊꯣꯏꯗꯣ꯫ "ꯍꯣꯏꯅꯦ, ꯑꯔꯥꯞꯄꯗ ꯂꯩꯕ ꯃꯤꯗꯤ ꯑꯌꯥꯝꯕꯅ ꯂꯥꯏꯔꯤꯛ ꯇꯝꯅꯗꯕꯅꯦ꯫ ꯂꯧ ꯁꯨꯕ, ꯏꯪꯈꯣꯜ ꯁꯨꯕ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯌꯥꯝ ꯇꯧꯅꯕꯅꯦ꯫ ꯃꯦꯗꯥꯝꯁꯨ ꯌꯥꯝ ꯍꯩꯔꯝꯗꯧ ꯃꯥꯜꯂꯦ꯫ ꯑꯗꯣ ꯂꯥꯟꯅꯗꯤ ꯈꯟꯕꯤꯅꯨꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯤ꯫ ꯏꯀꯥꯏꯅ ꯃꯃꯥꯏ ꯉꯥꯡꯁꯤꯟꯅ ꯂꯩꯔꯤ ꯊꯣꯏꯗꯣ꯫ "ꯑꯗꯣ ꯊꯣꯏ, ꯀꯔꯤꯒꯨꯝꯕ ꯑꯃꯗ..." "ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ." ꯊꯣꯏꯅ ꯍꯥꯏꯔꯛꯄꯅꯤ꯫ "ꯑꯩꯁꯦ ꯁꯥꯔ ꯄꯤꯕꯥꯒ ꯆꯍꯤ 4 ꯁꯨꯔꯦ." ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯄꯤꯕꯥꯅ "ꯁꯅꯥ, ꯊꯣꯛꯅꯕ ꯇꯧꯔꯁꯦ ꯑꯗꯨꯗꯤ." "ꯃꯦꯗꯥꯝ, ꯑꯩꯈꯣꯏꯃꯨꯛ ꯊꯣꯛꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯃꯤꯟꯅꯈ꯭ꯔꯦ ꯑꯅꯤꯗꯣ꯫
Mahakki dachobana hanna yenglamde chatlage fau hairamde. Numidangi pung 7:30 tasilagle thoina wakhal amada ungduna leiringai doorbell khingliba aduda ikhang khangi nupido. Numitto nongsu kanna tabana doorbell khingliba ado thoina tahaudabani. Harau harau chenthokduna thong ado hangdokpaga nana tadabro asaidagi khinghalise. Ahauda tawbane dada. Loi chotla male. Asi haiduna towel ama paiduna taithokke tawe. Adobu pibana ai khut pale. Ai hedum tawge. Asi haiduna towel ado munduna pukre. Thoina khalli kari amuk tawra jala. Nong kuina chot halena sara jala. Mahakki dachobagi tung induna bedroom da prap changlai. Dachoba chak chanaba tawrase. Kumkhige tawi thoido tanja aduda ai jare hotel da sanaga puna jarale. Asi haiduna tumkhre no pado hangbiramde mahakki thoidi jarabra chadribra asi fawba terrace adom da thoklaktuna mapukning penna khonjal thokna kapjari nupido. Kanana su khangbide mahakki pukninggi wa adudi thoigi mama mapa amata laikhidre. Mahakki mani amadi mahakki mama na yokpani. Mahakki mani amadi mahakki mama adusu mafam khangdana mangkhre. Kanasu leite aigidi khanjarubane. Ainadi nang leiri aigidi haiduna adubu nangsu matamna pukre. Matamna pupna makhonghalle. Hawjikti aibu nusiba poktre. Nangna aigidamak khanbiramladi nang khangine nang yaudana ai nongmata chak jade haiba adobu nangdi nungaina tumle nungayo nangna nungaibado uraga ai so harauje nungaiba poe dada choba nangna utlina tawse karino. Asi haiduna pena kapli uraroi kanaso khanlaroi matagum kaplibra nupido nonglak ajuda chamthokre pirang maso nongleksing aduna ahingi pung 2:30 tasilagle. Piba ado makeup thorai thoina manakta leiramdaba aduda thoi asi haiduna koithi thiri terrace lomda yengba thoklakpada ure mahakki thoina wakhal mangduna taduna leiriba ado. Mahakki thoibu konkhattuna kapli piba aduso aina nangbo hanjin wahalaba itaw asina nangbo otlaba. Aisu nangbo nungsiye mayam nungsiye adubo ai upay leitre thoi ado imungda pusilakle. Thoina wakhal tarakpada mahakki dachobana mahakki makut ado chetna paisinduna tumliba ado ure. Tanja aduda piba adu sumikap thorektuna hakchang kashu tawdraba. Asi haiduna thoigi laibakta khut ado thamduna yengli khanghaude sakfam ado hongkiba matungdi atamai tawgano kapninglasu washroom dara kaidanum kappa nonglakta kapkana aisu thabak piba nangsuwaba atamai tawgano warasu nathanda wajo mida thabak pigano ai office ki thabak yam chille hiraksu chang naina jasilo aduga jaksu thongalabane fajana chathoga potharamo aise ngasi su khara thengakane. Asi haiduna thokkhre pibado awaba kaya piri nungsibana sumirairam ahakki dachobana su inthokpi oire tasengna oire nupido lamlanbi mafamdagi mahakki dachobadagi ne mama noi kai leike ai yam ware ai tasengna ware noi laoba aibo itomta sumai lehalise noi yengba ngamliba ainadi lankhide adubu aigi kari asoiba leibagi karigi aibo aduk otlino aisibo yam patraba dachoba nangna khallise kaino aina kari lankrege dachoba aibo karigi awaba chaina ase pipirino kapke nungaiba haibado aigidi saruk tamlaktrabane. Asi haiduna hik kapli tanja aduda pibasu amuk janglaktuna
ꯑꯗꯨꯃꯥꯏ ꯀꯞꯄꯗꯤ ꯍꯦꯟꯅ ꯅꯁꯥ ꯁꯣꯛꯂꯅꯤ ꯀꯞꯀꯅꯨ ꯑꯗꯨꯒ ꯍꯤꯗꯥꯛ ꯂꯩꯕ ꯍꯣꯁꯄꯤꯇꯥꯜ ꯄꯨꯕ ꯄꯩꯁꯥ ꯉꯥꯛꯇꯅꯦ ꯄꯩꯁꯥꯁꯨ ꯃꯥꯡꯕ ꯑꯩꯒꯤ ꯃꯇꯝꯁꯨ ꯃꯥꯡꯕ ꯂꯣꯏ ꯃꯥꯡꯖꯕ ꯉꯥꯛꯇꯅꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀ꯭ꯂꯣꯁꯦꯠꯇꯒꯤ ꯐꯥꯏꯜ ꯑꯗꯨ ꯄꯨꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯒꯥꯔꯤ ꯀꯥꯈꯠꯇꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯤ ꯑꯩꯅ ꯊꯣꯏꯗ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯑꯗꯨꯒ ꯃꯥꯒꯤ ꯊꯃꯣꯏ ꯑꯁꯤꯕꯨ ꯑꯩꯅ ꯑꯗꯨꯝ ꯊꯨꯒꯥꯏꯕꯤꯔꯤ ꯑꯁꯤꯕꯨ ꯐꯔꯤꯕ꯭ꯔꯥ ꯁꯅꯥꯅ ꯎꯕꯁꯨ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯏ